अहमद मरुब पाउसिंग पिजरे मियामगी याइफनब थबक पाइखटपदा कम्युनल पॉलिटिक्स तौबिगनु हाइना चीफ मिनिस्टर नोंथोबम बिरेन फोंदोखरे। Secondary exam da examination hall da mobile season naduna note toba social media da viral oire. Khundrakpam Kendra da district hospital ama atuba matam da saragani haina chief minister Nongthomam Birena Phongdokre. Amadi haukiba pung kun mari da India gi oina miyoi lising amaga yangkai mari COVID-19 positive oikre miyoi kun gamapan daikidre. Kurumjari ELITETV pau mideng tabiri bisingbu sana hemamna taram nokchari miyam da mapung oiba I pau pizza dringai mangoinana COVID-19 ga mari lenana lengakna piriba SOP singakna chatpinaba khanganjari miyam na matam pumbada marks upiba kutsa seng na hamdok piba amadi mi amaga gi marakta fit taruk lapna lebinaba khanganjari masida sunatana COVID-19 gi vaccine sing matam chana kapthoktuna laichat asibu lantengnabada adom su thodang lobiu haina ELITETV gi maikaidigi miyam da appeal tawjari Pau sandokna pizari miyam gi yaifana thabak paikhatpada communal politics tobiganu haina chief minister Nongthomam Birena Phongdokre wafamasi CM office ta pangthokiba tongan ba lup singi miyoi singa unaba amada phongdokhibani chief minister na makha tana phongdokhibada ain kaina thabak tawraklabadi madugi chapchaba action lokhatkani masida community gi oiba wafam punsinduna miyamda lana sandokna ba hotna biganu leibak asida awonba amadi ahongba ama purakna ba mahaki maikai degi hotna ba yaba hotnagani masida Manipur miyamna su mateng pangbiyo haiki ai apilama to jeri amuko yamna na thaisada ba jat nai go wa yamna naninde Manipur se amakatani we are all Manipuris Pangal Oibay, Maitei Oibay, Naga Oibay, Kuki Oibay, whoever, who's the Makatani, Aduna, Aina Yaba put of you. Aina Yaba Tabukta, Nashigi Gomena, Karigumama the Tower. Lam Sakagi, a humble lam, Sakagi lam, the enclosed order, I'm kind of a Loan a you to the privacy Masana, Madu Pangan Minate. Muslim will get to the Maitegi also to the penny, Nagagi also to the penny, Kuki goes to the penny. I know the to the penny. I hanging myself. Agricultural land without the permission of the state government, curriculum Makalamati construction to Goyaways, aid to the Yorubani, notice so probably. Communal politics, Zati Naiba politics, I Muslim, I Maitani, I Nagani, I Kukini, Queen minority, Madu Tokyo, Madugi. What do they do? Sentiments, Sakalaga, Prasada, Lana Solangano, knowing I am Sumna Soraba. I get to you. Whenever I go to the number of women to the number. Hojik chathariba class 12 examination asigi chingnaba video ama social media da viral oikre video oduda exam center amada examination hall da mahiroi singna mobile phone season aduna paktakna na copy tawbagi fibam uri hiramasigi matang da council gi authority singa paw phone na ba honabada nongmaizing oikibana ngamkhide video asi ngarang dagi viral oiba horakhibani kadai da karamba center da no haiba chapchaba haiba ngamdri mahiroi lup taruk na so hiramasigi matang da kanna thejinbagi pawlei mataw karamna examination hall da mobile phone pusinba Yahalibano haiba achoba wahang ama hangnari hayeng ning thaukaban numita chapchaba ama khangnaba yari Khundrakpam Kendra gi oina district hospital ama saragani haina chief minister Nongthomam Birena Phongdokre wafamasi ngasi BJP Khundrakpam mandal amadi peace and development or coordinating committee PDCC anina kutsamnaduna CM Nongthomam Birenbu yumnam khunau da leiba lining thau puthiba lampakta taramna opagi thoramda phongdokhibani thoramadda CM N Birenna athoiba mithunglen BJP Khundrakpam mandal gi president Moirangthem Devaratan Meitei na thoramapu oiki
Thoramgi makha taraduna N Birena Fongdokibada, Kundrakpam Kendra Asida Ana Layengidamak District Hospital Sab Asi Tangai Fade, Maramaduna Atuba Matam the Hospital Asi Sana Pandam Tamli, Kendra Asida Sel Tumgi Fibam Hena Fagatnabagidamak Nipi Singna Fisalonsa Tauribasi, Afaba Kongtang Amani, Masida Awat Apa Laidabasu Yang Singani, Lamda Masiki Oina Ising Fangdabagi Awaba Leheloi Amadi, Kundrakpamgi Akoibada Ladyba Jing Sing Asida, Uwa Taduna, Sanghanaba Pandam Tamli Haiki. Kundrakpam Kendra Danatana Manipur Ladiba Yumthong Masing Lak Mariga Mangada Tabak Fanghannaba Amadi Sentok Lambi Pinaba Anoba Sarkar Asina Pandam Tamli Haina Fongdoki Loinana Lengaki Oiba Mafam Singda Lam Kopchiliba Miyoi Singi Matakta Ngasi Tagi Hauduna Chahi Ama Chupna Drive Tatarani Haiki Bharatiya Janata Party na ikoina sangjala isiri Manipur bu afava lambi da pukatpa sakatpa nungaiba praja mayam nungai hanba lambi thong khangde singdam khan punam ko phanba habagi wakhal amada lakpane government si hek lakpadagi koina han ba cabinet koi decision khara lak thokki ba tabiramani mi chamani gi manung da tawda ba thabak sing aduga Manipur da lairiba imung lak manga muk imung lak taruk muni lak taruk sugi manung imung lak amagumba di masagi senthok government gi service to buleire imung lak manga gumba mari makhai gumba senthok leitana long magi hate taruga charga hingba low uruga hingba dugumba na yamba oina tawribani aduna hairiba mioi lak mari makhai muki family si kulaiba sahi manga sigi manung sidaida imung khudingi amamam mi amamam imung mi senthok lehanba senthok thonna bagi pandam thamba aidana khigi sarkar gi fire block thokhrabani lambi gi karigi sagol mangi karigi tawriba loina semagani na lambi su loina pakthora gani hujik survey kan tawri aduna lambi sing punam loina chille gari chille lambi pixelle aduna hariba sing chi lambi paksana Manipur pumbagi oina lambi pak thokpagi thabok lokolkani madudai da kana gumbana igi inkhol yum masa masu khara sogo sumadu waro bigano Hairiba soiba singdugi sab compensation government soidana koi hanjan jagani mayam gi oina ngasigi mirol amade tungi mirol gi yengaga lambi pak thokpa haibusi tangai fadana tokdaba yadabani wakhai mara baibase imu namada hana dakale anagi election jide kita mar pa bawapani BJP marun dana wakhai mara da hoise maru wakhai dana so hoise maiki mani lawo Bang BJP ini nusiba, ada vote kondo, BJP ini vote kondo, ada nama ni orang mari lagi rela, kita orang biasa saja. India lengak na awang nongpok lamdam gi state Nepal yauna mahairoi sing na class 10 fauba Hindi Loba compulsory oina tamhanlagani haina laurakliba firep asi apikpa furup macha singi lon nat culture bu muthatnabagi changsil lakpa yamna mayek sengba thausil ni haina Federal Students Organization Kanglai Park Fisok ki Joint Secretary Kangujam Amarjit nangasi paumi singa unava thauram amada fongdokre mahakna makha taraduna North East ki miyam mahairoi sing punsinduna thausil asigi mayokta punna lantheng nasi hairi India lengak na lamlam gi lon sing chawkhat hanbagi mityengda scheduled language oina lon kunganithoi sakhangi aduga classical language on a lon tarukpu Hazik Faugi oina lauthokte adubu asigumba thausil asi chumnagi mapal thonggi oiba thausil tamak oiri scheduled language ta chanlaba lon sing asibu chawkhatnaba yokhatnaba thausil di thoidokpa paikhatpa leite masigi ona tainabada Hindi lon khaktabu midyeng thamli amasung India gi National Education Policy Englishing aniga kunna mama lon class 5 fauba mahaitamnabagi thausil asi Bharat Sarkar na khongthang lokhatpa udri haiki Loisilakpada loan gi issue asi yamna line lobiganu madudi 1952 da Bangladesh na Pakistan gi saruk ama oina leiningai da Bengali singna Bengali loan kannabagi damak changsin kiba ihau amadi makha tarakpada Pakistan da ki English singa maga chamapan humfudra mathoida Bangladesh ko balaibak ama semlakhiba gi wari adu pumna makna ningsing biu haina fisokna fongdok lakle Malemda leiba Christian lining chatpa singna ngasi Palm Sunday gi Palan Malemgi mafam kayada pangthok narakpagum None amadi Tamenglong district su paksanna pangthok narakli None jilagi Longmai Kumji Rangkung Makwam Luarang amadi atay atopa khul kayada su paksanna pangthok narakpagi pau fangle Manipur da kundariba Christian lining chatpa singna masa masagi church da Palm Sunday gi thoram paksanna pangthok narakli Asumna Prabhu Jisu Kristana
Jerusalem Saharda Lola Mathakta Tongduna Ningthau Oina Lakpaki Kudam Ama Oina Mayam Nangasi Palm Sunday Asida Palm Mana Paiduna Hosana Hosana in the highest haiba slogan Amadi Isaiga Loinana Rally Chatki Church Kaptanatana None Jilaki School Mayamsu Saruk Yaki Makata Nangasi Palm Sunday gi Hona Lak Kadauriba Hapta Sunday Fauba Passion Week Haina Easter Sunday Fauba Palan Taugani Passion Week Manung Asida Akang Ahay Kayana Isorgi Afabawa Pau Malemgi Mafam Kudingda Sandoktuna Passion Week Pu Ikai Kumnanaba Uchagani Paugi Maraktana attend the break ama Longminasi. WMC is excited to announce that the third plenary session 2022 Delhi will be held on the 17th of April 2022 at Western Court, Janpat, New Delhi. This year's theme is Reawakening Our Spirit of Oneness. ELITETV is our media and channel partner. The entire event on 17th April will be telecast live on ELITETV. This event is organized by World Meitei Council. For more details, contact us on worldmeitei@gmail.com or 981-855-9349 or 991-083-6635. Manipur State Power Distribution Company Limited. Summary of Tariff Schedule approved by Commission for Financial Year 2022-23 for Manipur State Power Distribution Company Limited, MSPDCL, and to be effective from 1st April 2022. A. Approved subsidized tariff for financial year 2022-23. Table 8.2, category-wise subsidized tariffs approved by the Commission for financial year 2022-23. B. Approved full cost tariff, FCT. Table 8.3, category-wise full cost tariff without subsidy for financial year 2022-23 as approved by the Commission. Note 1. Fixed charge is per kW of contracted load for LT supply except KJ, while in case of HT supply, it is per kVA of billing demand. Energy charge is as per kWh for LT supply and per kVAh per HT supply, and LT high-value services provided with MDI meters. The above table depicts fixed and energy charge only. Tariff charges description in detail are given under the Tariff Schedule chapter. NG Shubhachandra Singh, Managing Director, MSPDCL. Break ki matungda mayam butaram nokchari makhataba pausing amuk pizare. Directorate of Ayush Amadi State Ayush Society Manipur na sinduna ngasi World Homeopathy Day gi thoram pangthokre. Homeopathy na lauba thodang sing Ayush ki director na singthakre. Malem asida homeopathy puthoklamba Dr. Christian Frederick Samuel Haneman gi Chaniga Humfutaret Suba birthday ga mari lenana People Choice for Wellness haiba wafam da yumfam oiduna Imphal Hotel da pangthokiba thoram aduda D. Christian Frederick Samuel Haneman gi photo da saruk yaba singna laikatuna ikai kumnaki. Thoram gi matang da wangang laduna Ayush ki director Dr. A. Guneshwarna homeopathy na ana layeng gi lamda achoba thodang kaya logduna lakli. Ngasi gi miro na homeopathy gi pathap na hongna na ningsingduna kari tauba yabage haibadu yengba mathau tai. Pathap asibu yokatuna ngasi gi miro na pathap asina piriba kanaba sing logduna ana layeng da khumang yangsin hanba matam oire. Layeng pathap asi anaba aduna nariba adu karino haina mayek seng na khangdoktuna layeng pathap chathabani amuk hanna naba haura handabata natana side effects lehandaba amadi mahausadagi leiraklaba polam singna layeng pathap chathabani lengak asi layeng pathap asi yokhat pagal loinana mathau taba miyoi singda layeng pathap asigi kanaba fanghanba matam oire homeopathy gi layeng pathap chawkhat hanba matamda ngasi gi mirol amadi mamangi mirol gi marakta leiriba gap mensinba tangai fade haiki.
ngasi haibong pokpe youth club na sindana nongmagi oiba dental free medical camp ama pangthokre free medical camp asida mafamdugi miyoi kayana saruk yaduna mapungfana pangthokki Leibak asigi oina hokhiba pung kunmari da nauna COVID-19 ki case lising amaga yankhai mari thengnakre Union Ministry of Health ki thadok report amagi matungina hojik faubada leibak asigi oina punna COVID-19 case crore mari lakh kuntra lising kuntra mangaga chaniga humfudra mathoi thengnakre Nakalamarom da hokhiba pung kunmari da COVID-19 positive oiba miyoi kunga mapan lekidre masiga tharga leibak asigi oina punna miyoi lakh manga lising kunga mathoi ga Chatrukka marifu manga lekidre report asigi matungina lebak asigi recovery rate na chang chada marifu daranipan 10.3 taruk oire hojik fawbada lebak asigi oina miyoi punna crore mari lakh kunga manga lising aniga chatrukka marifu manga recover tawba ngamkre ELITETV News Channel asigi oina miyamna email gi kuthangda e-pau thabirakpa matamda email address info@elitv.in da thabiraknaba khanganjari masida sunatana ELITETV da e-pau faunabaki oina phone number 9402890982 da e-pau fabiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjari loisilappada maroiba pau singong pizari Miyamgi yaifana bathabak paikatpada communal politics tawbigano haina Chief Minister Nongthaman Birena fongdokre Secondary exam da examination hall da mobile season aduna note tawba social media da viral oire Kundrakram Kendra the District Hospital ama athuba matamda saragani haina Chief Minister Nongthaman Birena fongdokre Amadi haukiba pung kunmari da India gi oina miyoi lising amaga yankhai mari COVID-19 positive oikre miyoi kunga mapan lekidre Hojik fawbagi oina ELITETV na sandokchaba Manipuri pau matang asida loisinjare miyeng tabire besingbo amuka na khurumjari